mayambu khoi Singjamei 360 gi live asida taram nokchari khoi Koirusi Yenglusi haina episode mathang khoi gi uchaduna Manipur gi miyamda yumda COVID-19 na maram oraga khoi market ta achin mamarakta chatpa ngamjada bai chil naw sing gi damakta khoina khoi gi live program mathang lokhachara pudugi khongthang asigi manung chan na khoi ngasi laijari basi Singjamei supermarket ta koiba lakchabani mayam Singjamei supermarket ta kari ano product sing lai kholi haibai matang da mayam na khatang uhanjagi yum da laina dum enjoy toubiyu khoina thadok chariba live basi yengbiyu duga hangbiningba enquiry adoidi hangbiningba offer na chingba aduma khoi gi ngasi gi live thadok chariba sida hangbiba yagani haina nolokna thamjari khoi laijari se supermarket ki awang thangma site tani khoi gi supermarket ki sida stair kabam do sida leire stair kabam sida leire duga supermarket ki awang lom sida leire awang lom pareng ni sila se hoje COVID-19 leiba leitaba thoidona khanadre hai tare mayam se do mask upaga dum khara lapta ga hand sanitizer pairaga dumak chatpa dumak ui do COVID-19 leiba maram moraga khoi aki to jungba ka hena phawbagi mawong dumadi hojik matam sida khoi supermarket sida uba fangjadri ado sum yengse kari karaida changsige ngasi se khoi mobile yon ba dukan da changbagi plan di tawjabane aduna mobile yon ba dukan da changsi khoi dukan khoi supermarket ki awalom thangba site ta khoi Achy Cassette gallery na leiba dukan do do changaga yengse mayamda kari offer piri doga diwali gi doiningol Chakkouba kari offer piri haibana chingba do angtang yengmina se changse ko mayam opo sida dukan oming sida leire ko mayam Achy Cassette gallery leire manung da changa ka doine mayam gi damakta live thadok chari ne manung da changa ka doini diwali gi offer mayam leire sida thele ado A11 2GB 8490 hanagi 8990 oiram se hojina kya piri ba kholiba kemta knowledge leite ado chang se manung da mayam gi sum interest live thadok chabani do mayam na khoi gi pambiba products yaw ga sudum haibiro price asi negotiate tawjarange khoi lai ngai da hong na lawna na bagi khudong chabaduma khoi lai basida bijage yengsi proprietor ga su unaduna wari sasi du duga dukan asida kari phangiba mayam na kari khudong chaba piri ba smartphone range ta kari lai kholi kai products atopa phangi haibana chingba mayam tang yengminasi koi dukan manung change ko maya yengse kai no haibado मैम हाइफे येंबिरो दुगा दुम कमेंट थंबिरो कमेंट थंबसि जो कोई सिगी दुकान सिगी स्टाफ सिंग हाय तारे हन्ननबा खोगी रिप्लाई हन्नबा हाय तारे दोंगी रिप्लाई अदु हन्ननबा कोई खुदोंग चाबा थमजरी अदुगा कोई लाइव से लोइग्रगा सु मयाम एनक्वायरी दुमक तौबले पिगनो दुमक रिप्लाई पिरकनी दुगा सिंगजामei 360 की स्पेशल ऑफर सु दुमा पिबिरकनी हायबगी थाजबसु थमजरी si yengsi ko sum changa ga sum yengsi likla offer pizage la o hari lakchage likla offer pibiyo iPhone ga item so leiba male mayam ado sum khoi kena tause machindagi sum wari saraga lakse staff ka suko khoi kana go ina wari sani khoi ngasi gi program se yeng se ko price ki damakte enquiry to biro dum reply pibirakani khoi sigi staff sing hain tare dum reply pibirakani do wari hen ba sum sa se khoi gi price ki matang na taba khoi dukan si kamai to bono ado sigi matang da sudum wari sa yamba khoi provider koi na wari se khoi sa jage ahan ba se sida amtang kana to biro
ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯣꯐꯔꯁꯤꯡ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯑꯩꯈꯣꯏ ꯗꯤꯋꯥꯂꯤꯁꯨ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛꯁꯦ ꯗꯤꯋꯥꯂꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯆꯤ ꯀꯦꯁꯦꯠ ꯒꯦꯂꯔꯤꯅ ꯀꯔꯤ ꯀꯔꯤ ꯀꯁꯇꯃꯔꯁꯤꯡꯗ ꯏꯁꯥꯒꯤ ꯍꯥꯟꯅꯗꯩ ꯂꯩꯕꯤꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯃꯗꯤ ꯑꯅꯧꯕ ꯂꯥꯛꯀꯗꯕ ꯀꯁꯇꯃꯔꯁꯤꯡꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯄꯦꯖ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯁꯦ ꯅꯤꯉꯣꯜ ꯈꯛꯀꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯣꯐꯔꯁꯦ ꯄꯤꯖꯩ ꯑꯣꯐꯔꯁꯦ ꯑꯩꯈꯣꯏꯅ ꯃꯃꯜ ꯑꯇꯥꯡꯕꯗꯁꯨ ꯑꯍꯣꯡꯕꯗꯁꯨ ꯑꯌꯥꯝꯕ ꯑꯗꯨꯝ ꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯔ ꯀꯃꯟ ꯑꯣꯏꯅ ꯄꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯪꯗ ꯍꯥꯏꯔꯒ ꯅꯣꯠ 20 ꯑꯜꯇ꯭ꯔꯥ ꯀꯥꯏꯅꯒꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯜ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯂꯨꯄꯥ 5,000,000 ꯑꯩꯈꯣꯏꯅ ꯌꯣꯟꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯑꯣꯏꯅ 91,999 ꯑꯩꯈꯣꯏꯅ ꯄꯤꯕꯁꯦꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯠ 20ꯗꯁꯨ ꯅꯣꯠ 20ꯗ ꯑꯩꯈꯣꯏꯅ 78 ꯌꯣꯟꯕꯁꯦ 65ꯇ ꯑꯗꯒꯤ ꯅꯣꯠ 10 ꯂꯥꯏꯠ S10 ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯣꯐꯔꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯃꯆꯥꯗꯁꯨ M11 ꯀꯥꯏꯅꯒ ꯂꯨꯄꯥ 13,19 ꯄꯤꯔꯝꯕꯁꯦ ꯂꯨꯄꯥ 10,000 ꯄꯤꯕꯒꯨꯝꯕ ꯁꯨꯝꯕ ꯑꯣꯐꯔ ꯂꯩ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯔꯤꯄ꯭ꯂꯥꯏ ꯍꯟꯅꯕ ꯑꯩꯈꯣꯏ ꯇꯤꯝ ꯔꯦꯗꯤꯗ ꯂꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯎꯅꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ COVID-19 ꯍꯥꯏꯁꯤꯗꯤ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕ ꯆꯪꯕ ꯈꯣꯠꯄ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯩꯈꯣꯏꯁꯤ ꯀꯁꯇꯃꯔ ꯂꯥꯛꯇꯥꯔꯒꯁꯨ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯊꯦꯠꯂꯒ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯃꯅꯨꯡꯗ ꯑꯝꯇꯪ ꯆꯪꯖꯒꯦ ꯀꯣꯚꯤꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕꯤꯔꯣ ꯍꯥꯏ ꯁꯦꯅꯤꯇꯥꯏꯁꯁꯤ ꯑꯣꯜꯔꯦꯗꯤ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯎꯠꯆꯔꯛꯄꯅꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯕꯤꯔꯤꯕ ꯑꯆꯤ ꯀꯦꯁꯦꯠ ꯒꯦꯂꯔꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯆꯪꯖꯔꯛꯂꯤꯕꯁꯤ ꯀꯁꯇꯃꯔ ꯈꯨꯗꯤꯡꯃꯛ ꯆꯪꯕꯗ ꯈꯨꯗꯣꯡꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯎꯍꯟꯖꯕꯅꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤꯒꯤꯗꯃꯛꯇꯁꯨ ꯑꯣꯐꯔ ꯊꯝꯕꯤꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤꯁꯨ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔ ꯈꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯥꯏꯗꯔ ꯌꯥꯝꯕꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯔꯦꯐꯔꯦꯟꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯔ ꯀꯌꯥꯝ ꯄꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯗꯐꯣꯟ ꯍꯥꯏꯇꯥꯔꯦ ꯍꯦꯗꯐꯣꯟꯒꯤ ꯁꯦꯠꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯁꯦꯠ ꯈꯔꯁꯨ ꯂꯩꯔꯤ ꯊꯝꯕ ꯎꯏꯀꯣ ꯁ꯭ꯄꯤꯀꯔꯒꯤ ꯁꯦꯠ ꯈꯔꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤꯕ ꯁ꯭ꯄꯤꯀꯔꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦ ꯔꯦꯠꯁꯦ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯁ꯭ꯄꯤꯀꯔꯁꯦ ꯂꯨꯄꯥ 2,000 ꯁ꯭ꯋꯥꯏꯗ ꯍꯧꯔꯛꯑꯅꯤꯀꯣ ꯑꯗꯨꯝ ꯈꯨꯠꯅ ꯊꯤꯟꯕꯤꯌꯣꯅꯦ ꯔꯦꯠꯇꯣ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯁꯤ ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯗꯨ ꯋꯦꯠꯇꯤ ꯈꯔ ꯂꯩ ꯃꯥꯁꯦ ꯑꯗꯨꯒ ꯃꯈꯣꯟꯒꯗꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯅꯦ ꯑꯗꯣ ꯔꯦꯠꯁꯦ 1,800 ꯂꯩꯁꯤꯀꯣ ꯄꯣꯠꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯐꯔꯗ ꯈꯤꯇꯪ ꯌꯥꯝꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯒꯅꯤ ꯇꯒꯨꯝꯁꯨꯡ ꯑꯌꯥꯝꯕꯅ ꯕ꯭ꯂꯨꯇꯨꯠ ꯁ꯭ꯄꯤꯀꯔꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯆꯥꯔꯖ ꯅꯣꯡꯃ ꯇꯧꯁꯟꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯃꯟꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯌꯨꯁ ꯇꯧꯕꯗ ꯉꯁꯥꯏ ꯄꯤꯛꯅꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯈꯣꯟꯁꯦ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯁꯤꯔꯣ ꯃꯌꯥꯝꯁꯨ ꯇꯥꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛꯇꯪ ꯇꯥꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯈꯣꯟꯁꯦ ꯀꯌꯥꯝ ꯅꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯁꯝꯕ ꯌꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯗ ꯑꯣꯟ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯁꯤꯗ ꯑꯣꯟ ꯇꯧꯈ꯭ꯔꯒ ꯁꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯃꯅꯤꯀꯣ ꯁꯤꯗ ꯀꯅꯦꯛ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯁꯟꯒꯤꯅ ꯃꯥꯒꯤ ꯕ꯭ꯂꯨꯇꯨꯠꯀꯤꯁꯦ ꯕꯇꯟ ꯌꯦꯛꯏꯕꯁꯦ ꯁꯤꯗ ꯅꯝꯕꯤꯔꯒ ꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤꯗ ꯇꯧꯒꯗꯣꯏꯅꯦꯕ ꯃꯥꯏꯁꯤꯗ ꯕ꯭ꯂꯨꯇꯨꯠꯁꯦ ꯑꯣꯟ ꯂꯥꯛꯑꯅꯦꯕ ꯑꯗ ꯗꯤꯚꯥꯏꯁ ꯑꯃꯒ ꯀꯅꯦꯛ ꯇꯧꯕꯤꯕ ꯌꯥꯔꯦ ꯀꯅꯦꯛ ꯇꯧꯕ ꯌꯥꯔꯦ ꯃꯌꯥꯝ ꯁꯥꯎꯟ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ ꯁꯥꯎꯟꯁꯤ ꯌꯦꯡꯁꯦ ꯃꯌꯥꯝ ꯑꯗꯣ ꯄꯤꯛꯏꯕ ꯈꯨꯄꯤꯛꯁꯤꯒ ꯑꯗꯨꯝ ꯃꯥ ꯊꯥꯗꯣꯔꯛꯀꯗꯕ ꯁꯥꯎꯟꯗꯣ ꯌꯦꯡꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯁꯤꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯐꯖꯩꯅ ꯁꯨꯝ ꯍꯥꯏꯕ ꯇꯥꯖꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯔꯒ ꯌꯦꯡꯁꯦ ꯃꯌꯥꯝ ꯃꯈꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯁꯨ ꯅꯥꯀꯣꯡꯗ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯇꯥꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯦꯇꯤꯡꯁꯦ ꯑꯗꯨꯝ ꯄꯤꯖꯒꯦ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯍꯣꯏ ꯈꯔ ꯃꯈꯩꯗꯤ ꯇꯥꯗꯣꯏꯅꯦ ꯃꯌꯥꯝꯗꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯁꯤ ꯅꯥꯀꯣꯡ ꯏꯟꯖꯟꯗꯣꯏꯅꯦ ꯅꯥꯀꯣꯡ ꯏꯟꯖꯜꯂꯛꯀꯗꯣꯏꯅꯦ ꯃꯌꯥꯝꯒꯤ ꯁꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝꯃꯛ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯑꯣ
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯩꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯅꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯅꯕ ꯇꯤꯝꯁꯤꯡꯁꯦ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤꯡ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯕ ꯌꯥꯕꯤꯔꯕ mayam taasi ko yam naksalu su tabam khangoi khatang laptak thamge mayam base simadi dum khara tawrei ko haidi pot se haijan banate si nakhonga tara kandani ko base simadi khara dum thile hai tar masak siga chana daba mawongda my brand maming se sound core hai bor male sound core have a sound core have a yeah sigi pot se dum haide puthok pusin tawbada yam su nungai re do mai rate se kamai tawna taw rate se 18,000 lay akoina mayamda kamalion yon bida ko ado akoina hojigi ausangi oina mayamgi offer oina akoina tawjarga se 2,000 offer tawri Chakkouba ni yenga aduga domaina mai 16 bawdi khoi piri huju ki oina adubu masi akoigi offer se akoina 17 hawdani akoigi oina hojik lay se adu matamgi matungina akoi extend torkani haidi mana tangi be potse ngasagi quality si su dum leire hai tare tangi sigi maram se dum khara dum leiramba hai tare rate se hana bu khangudi makhon jiga dum yeng matam na mayamna hena dum laaga taraga dum khangbi ni haibasi ma thamjage phone dadi loimba final leigi haibadu madi kachu thajade ba tara kanda potse laaka dum male ba ado product sing se tamo khoi gi tape su dum lei do Samsung gi product sing su leire aduga Oppo gi product sing su leire aduga sum mayamna sum hangnarakpada khoi gi Apple phone si dum hange hai tare Apple sigi matang da latest update se kari kari lai Manipur gi market se da aduga Achy Cassette gallery da Apple gi stock se kamai tawbiri Apple gi stock se Apple se pai badi khoi dealer oina pai badi kuidri hobada ngai ri hai tare ko ado hojik khoi latest ta 12 Apple 12 se yamna hojik chali hojik Apple 12 se ai ama puthok sar ke ko मैं Apple phone yeng se मैं amna sum hang birak pa Apple mobile laibra haibadu matang dani ko khoina mu question hang jari Apple se makhal se yame ma se GB gi matungina khai hai tare akhoi gi 64 128 512 adagi RAM da i12 makhan khai ba ko aduna mai ahambada maman se 80,000 piba sam ko aduga 1 lakh 150 makhan kha khai doe adubo kamale khoi Manipur gi di Apple se hauji yang kan pam dare hai tare aduna maram waraga hauji Apple se khoi mayam gi damakta khoi offer khara di pijari Apple di yang kana di offer oina lakte masai company gi oina do ai gi site gi oina khoi mayam gi damakta tongan ba khara offer choidana pijagani yam nungai je ado ta khoina sum mayam gi oina overall sum tasi ko khoi tape ki matang na khasu sum thambire tape se kai tape laibano do haipetang odmina sine tablet se khoi gi sigi kano sina tape S7 plus se masagi mamanda khoi gi kano lei 80,000 lei ko 80,000 se khoi gi madi khoi gi computer khoi gi laptop oina apply use taw yare madi makhum sina kamai taw ge da makhum sina khoi gi keyboard ke ka lo yaura ni makhum khatang da 18,000 pi ko aduga ma chi khoi gi pen ama yawe pen sina lo na use taw yare everything aduga magi sidi yamna poche link hai tare aduga magi paaba gi sang si jo khoina company gi site gi blade maya hai adubu blade maya hai na blade maya mak paaba dina te khoi gi aduga 3.5 thinjan ba sang sin mai sang do adugi sang do da admai le sina mo 64 lei 7 hai sina ko 64,000 magi khoi gi keyboard to na 16,000 admai le si su
सिजो हौजिकी आंगांगी मतमसिगी ओइना हाइतारे ऑनलाइन की क्लास तवई ओइना देउजि टेबलेट से आम यूज तवे अदुना टेबलेट से हौजिक नोमदा दु मसिन खंगना चले हाइतारे अदुबो मयांगी ओइना अखोइगी 360 की ओइना येंगागा अखोइ तोंगान ऑफर लोइ लै सि हारिबा सिंजे आइना हाइजै ममन सिंजे ऑफर हाइद्रगसु मयामना कमेंट थंबिरो आई सोइदना ऑफर आई हाइजरके सिगी सिनी हाइबा सिंबदा अदा ख्वाइ अहोंबदा सुदुम से 10200 12500 अखोइना पब्लिक के सम योन हाइतारे को कस्टमर के अदुबो अदुगी ममनदुदा अखोइ सिदगी हौरगा डेट 15 17 फाउगिदी तोंगान ऑफर पीगनी अदुबो कंडीशन 17 हाइबदी चाकोबा निगो चाकोबा दिवाली स्वाइ फाउगी मनुंग ममांग सिदने बक पीदोइसे ऑफर से अदुगा तगुमसु से अखोइना सिदंग पीगने हाबनते अखोइ मतंगी मतुगिन ऑफर दु एक्सटेंड तौगनी मयामगी अपामे मतुगिन अखोइगा वारी वाताई सानरगा सिदी सुमाइना ताबा याय हाबसिंग अखोइ ताना दु पिसा अदुगा सैमसंग की स्मार्टफोन अतोपा खरा रेंज हाइतारे खरा होंगथबदा मयाम से होंगबसु जुम हंगबा यावे अदुइ मतंगदा खतंग गैलेक्सी Z अखोइगी फोल्ड 2 है मासे अखोइगी समाइना अखोइगी टैबलेट सु ओइबियाबा ओनली फोन सु ओइबियाबा अखोइ हाइदो हाइजिन जाबा हाइतारे को अदुगा मासे अदुम मयाम कमली अदुम पाइ अदु मासे ममनबुदी खरा तांगे 150 1.5 150 हाइतारे पदियाम फजाबो पदियाम फसे अदो समना सिगी याम हौसिगी याम फजाबो ऑफर निसे S10 लाइट से 128 इंटरनल ओइको अदुगा 8GB ओइ मासे अखोइना योनबदा 44 योनबने 44 योनबदा हौसिकी ओइना अखोइ ऑफर दा 32500 ऑफर तौजरी हौजुक सी पोसिंग हौजुक अदो अयाम्बा सिसु लोइनमक अयाम्बा मागी स्मार्टफोन लोइ यंबियो सेलसुम अदो सुम अखोइगी मोबाइल की रेंज हाइतारे हौजिक मतमदी ऑनलाइन की मतमनी दना या अखोइगी अमेज़न गुम्बा अतोपा फ्लिपकार्ट गुम्बदा और अतोपा मागी ऑफिशियल वेबसाइट सिंग दा ऑनलाइन सेल सु दुम तौनरी हाइतारे अदो ऑनलाइन सेल तौनरीबा प्रोडक्ट सिंग से दुम अखोइ सिदासु दुम पोचे लैबा दुम उजबा हाइतारे अदो ऑनलाइन की रेट सिगा अखोइ इसागी दुकान दा पिबिरिबा रेट सिगा खेनाबा मदि हेंगत हंदा दुदा कमाइ तौई लॉकडाउन ममांगददी हेंगत खिदना मयाम के स्टॉक सु लेना दबा मरमना हौजिकती मु लॉकडाउन से खतंग कॉम थोरे तो मार्केट से कमाइन तौबिरो दुगा रेट्स की मतंग खतंग थंबियो ऑनलाइन रेट का अखोइ कंपेयर तौरगा अखोइ कनो से रेट से स्माइल लै ऑनलाइन दा अखोइ सैमसंग दा हारगा सैमसंग शॉप दा लैबा ऑनलाइन ममन से अखोइ से दुम पिजगनी को अदुगा अखोइ अतोपा कनो खरसु यावरी ऑनलाइन हारगा सु गूगल दा पंगथोक थोकपा खरसु यावरी मोइसिन तोंगाबा मेनली मसागी ओइना सैमसंग शॉप अदगी दी रियलमी गी सु रियलमी शॉप एमआई मसागी लोइ लेजे को ऑफिशियल माय वेबसाइट तो अदुदा लैबा ममन दुदा खोइ लोइ पिगा ऑफिशियल वेबसाइट तो दुम पीना होनानी एक्स्ट्रा चार्जेस लोकल टैक्स एक्स्ट्रा अदुदा अदुगी दी थोइ तोकपा लेते अदुगी ममांगददी अखोइना सुम खंगजबदा कोइ ऑनलाइन दा लैबा रेट तुरगी लुपा चनी और चंगा हापसि जमक चन्नैबा को अतोपा दुकान सुम थेंगना जै अदो हौजिकती अदुगी पोचे लैत्रे हाबिबने ओइना ऑफर गी ओइना आइना पिथोक फाइदा याम नुंगाइ आइदे दुकान दगी पोट लैबगी नुंगाइबा हमना ऑनलाइन दा चेन तागदी खुत्ता पैसा लैता जे खुदक्ता कोइगी पोट तो खुत्ता पाइबा फंगोइदोइनेबा दुकान दा लाकपै कानाबा हमना पैसा लैरगदी खुत्ता सेल दो पाइबिरगदी खुदक्ता दुम अपाम मॉडल से खल्लगा सिम अमा हापचलगा दुम खुदक्ता यूज तौबा याबै कंडीशन दोने दुकान दा लाक्तागदी सी खुदोंग चाबसु पिबिरी हाइतारे अदो अतोपा सिगी विवो गी अखोइगी कनोगिदा वन प्लस की तंग चंगन से वन प्लस की करी कनोगी मॉडल नो लाइब्रेरी से क्वाइ लेटेस्ट ओइसी 8 सिदा मखलानी थोए अखोइगी 12GB और 8GB अदुगा 80 दसु मखलानी थोए 8GB 12GB गान मोसे ममन से अदुम मयाम ने खमु वन प्लस की ओइबा शॉप तोंगाना लेजै अदुदै दा संगागा येंबिरो अदु वन प्लस से अखोइ तसेना अखोइ स्वाइदा याम कना अवेलेबल ओइबा ngam अखोइना खै साखिदंग संगागा सेन बसे खंग कनो संग बाइ तारे अदुना मरम ओइरागा मासे ऑनलाइन दगे अखोइ 500 कुमबदे अखोइ खितंग हा पे हाइ तारे अदुगा अखोइगी सुगुमसिना अदुम कमली कनो लेजाखरे अदुगा MIC am share kan da mayam da hauji am pam da ba company am oi ko MIC hauji kwai da offer su yam pi ri bane aduga hauji ngasi gi oina khoina customer lai gi bada akhoi lottery ma tawe akhoi application da gi ko sigi application dai lottery to ba singa si makta da kaino da bag magi side bag hai tar ko adugi bag to mi manga tro phaw yaw khre
ꯑꯗꯒꯤ ꯍꯦꯗꯐꯣꯟ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯍꯦꯗꯐꯣꯟ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯃꯜꯗꯨꯗꯒꯤꯁꯨ ꯂꯨꯄꯥ 2,000 ꯑꯗꯨꯝ ꯇꯥꯔꯕꯅꯦ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯅꯤ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗ ꯇꯥꯔꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯩꯈꯣꯏꯒꯤ MIꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 200ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯍꯥꯞꯍꯜꯂꯦ ꯑꯩꯈꯣꯏꯅ MIꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯥꯏ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯜꯂꯦ ꯑꯩ ꯉꯁꯥꯏ ꯑꯃꯨꯛ ꯑꯍꯥꯟꯕ ꯍꯥꯏꯖꯕꯅ ꯁꯥꯝꯁꯪꯒꯤꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯁꯥꯝꯁꯪ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯣꯟꯂꯥꯏꯟ ꯃꯃꯜꯗ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ MIꯁꯤꯒꯤꯗꯤ MI + ꯔꯤꯌꯦꯜꯃꯤ ꯀꯣ ꯃꯣꯏꯁꯤꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯨꯄꯥ 200ꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯀꯁꯇꯃꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯚꯣꯁꯨ ꯂꯩꯔꯤ ꯀꯝꯄꯅꯤꯁꯦ ꯑꯗꯨꯝ ꯁꯨꯅ ꯑꯗꯨꯝ ꯊꯝꯕꯤ ꯍꯥꯏꯇꯥꯔꯦ ꯚꯤꯚꯣ ꯄꯥꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯚꯤꯚꯣ ꯐꯪꯖꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ MI ꯄꯥꯝꯕ ꯀꯥꯡꯕꯨꯁꯨ ꯁꯦꯝꯁꯪ ꯄꯥꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯀꯝꯄꯅꯤ ꯁꯨꯅ ꯊꯝꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯝꯄꯅꯤ ꯁꯨꯅ ꯊꯝꯕꯤꯕꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯦꯝꯁꯪꯗꯪ ꯄꯥꯏꯒꯦ ꯑꯗꯨꯒ ꯑꯣꯞꯄꯣꯗꯪ ꯄꯥꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯤꯗꯕꯤꯗ ꯑꯇꯣꯞꯄ ꯂꯣꯏ ꯁꯨꯅ ꯊꯝꯕꯤꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯁꯤꯗꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯗꯨꯀꯥꯟ 5-6ꯇꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯦꯕꯥ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯄꯣꯠꯁꯦ ꯁꯨꯅꯅꯕ ꯊꯝꯃꯒꯗꯤ ꯑꯄꯥꯝꯕꯗ ꯈꯟꯅꯅꯕꯅ ꯑꯩ ꯀꯃꯟꯂꯤ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯀꯝꯄꯅꯤꯗꯤ ꯑꯌꯥꯝꯕ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯑꯃꯃꯝ ꯑꯅꯤꯅꯤ ꯂꯩꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯚꯤꯚꯣꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯁꯦ ꯑꯗꯨꯒ ꯑꯣꯐꯔ ꯀꯔꯤ ꯂꯩꯕ ꯚꯤꯚꯣꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯊꯝꯕꯤꯁꯦ ꯚꯤꯚꯣꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯚꯤꯚꯣ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯑꯃꯁꯨ ꯇꯧꯏ ꯃꯥꯒꯤꯁꯨꯀꯣ ꯃꯥꯒꯤ ꯂꯣꯇꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯏꯅꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗꯤꯁꯄ꯭ꯂꯦꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯄ꯭ꯂꯦꯁꯃꯦꯟꯁꯤ ꯃꯥꯒꯤꯁꯤ ꯀꯥꯏꯔꯀꯥꯟꯗ ꯐ꯭ꯔꯤꯗ ꯁꯤꯟꯕ ꯑꯗꯒꯤ ꯃꯥꯏꯁꯤ ꯂꯨꯄꯥ 500 ꯈꯛꯇꯪ ꯍꯥꯞꯄꯒ ꯁꯤꯟꯕ ꯌꯥꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒ 1,000 ꯍꯥꯞꯄꯒ ꯁꯤꯟꯒꯗꯧꯗꯣ 200 ꯈꯛꯇꯪ ꯍꯥꯞꯄꯒ ꯁꯤꯟꯕ ꯌꯥꯕꯒꯤ ꯂꯣꯇꯔꯤ ꯑꯃ ꯑꯣꯠꯂꯦꯕ ꯑꯗꯣ ꯃꯥꯏ ꯃꯗꯥꯎ ꯌꯥꯕ ꯃꯤꯅ ꯂꯨꯄꯥ ꯑꯝꯇ ꯄꯤꯗꯅ ꯁꯤꯟꯕ ꯌꯥꯕꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯔꯤ ꯃꯁꯤꯒꯤ ꯑꯣꯐꯔꯁꯦ ꯑꯗꯨꯝ ꯁꯥꯝꯁꯪꯗꯁꯨ ꯄꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯨꯄꯥ 50,000 ꯄꯤꯕ ꯄꯣꯠꯁꯦ ꯂꯨꯄꯥ 3,000 ꯃꯨꯛꯇꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁా ꯊꯤꯒꯅꯦꯕ ꯑꯩꯈꯣꯏꯗ 1 ꯌꯔꯁꯀꯤ ꯑꯗꯣ ꯊꯤꯒꯗꯧꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯇꯔꯤꯁꯤꯗ ꯕꯥꯏ ꯆꯥꯟꯁ ꯃꯥꯒꯤꯗꯤ ꯐꯥꯎꯔꯒꯗꯤ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯁꯦꯝꯕꯤꯒꯅꯤ ꯆꯍꯤ ꯑꯃꯒꯤ ꯑꯗꯨꯃꯩ ꯈꯨꯗꯣꯡꯆꯥꯕ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯊꯝꯕꯗ ꯈꯤꯇꯪ ꯌꯧꯕ ꯈꯤꯇꯪ ꯋꯥꯠꯂꯝꯒꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯕ ꯈꯤꯇꯪ ꯋꯥꯠꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯤꯇꯪ ꯀ꯭ꯂꯤꯌꯥꯔ ꯑꯝꯇꯪ ꯇꯧꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯏꯅꯩꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯣ ꯄꯣꯀꯦꯠꯇꯩꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯂꯩꯗ ꯉꯥꯏꯔꯤꯉꯩꯗ ꯐꯣꯟꯁꯦ ꯄꯣꯀꯦꯠꯇꯩ ꯇꯥꯕ ꯑꯗꯨꯒ ꯂꯩꯔꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯗꯦꯃꯦꯖ ꯍꯥꯏꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦ ꯀꯥꯏꯕ ꯆꯠꯄ ꯑꯗꯩ ꯗꯤꯁꯄ꯭ꯂꯦ ꯑꯅꯧꯕ ꯑꯃ ꯍꯟꯕ ꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯄꯥ 4,000-5,000 ꯇꯥꯗꯕ ꯑꯗꯣ 4,000-5,000 ꯇꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯗꯣꯏ ꯁꯔꯨꯛ ꯑꯍꯟꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯃꯌꯥꯝ ꯑꯁꯨꯝ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯅ ꯁꯨꯝ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯒꯤ ꯄꯣꯠ ꯑꯗꯨ ꯃꯇꯥꯡꯗ ꯑꯃ ꯁꯨꯝ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯇꯥꯏ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯑꯩꯈꯣꯏ ꯁꯦꯝꯁꯪꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯑꯅꯧꯕ ꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯍꯦꯟꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯦꯡꯅꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯒꯨꯝꯕ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦ ꯈꯔ ꯇꯥꯒꯟꯕ ꯈꯔ ꯀꯥꯏꯒꯟꯕ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕꯅꯣ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯄꯤꯕꯤꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯤꯅꯤꯃꯝ ꯀꯔꯤ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯦ ꯃꯃꯥꯡꯗꯕꯨꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯗꯤ ꯀꯌꯥ ꯀꯟꯅ ꯌꯨꯁ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯁꯇꯃꯔꯁꯤꯡꯁꯦ ꯀꯥꯏꯔꯒ ꯈꯣꯠꯂꯒ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯤ ꯌꯥꯎꯔꯣ ꯍꯥꯏꯕ ꯀꯥꯟꯗ ꯀꯁꯇꯃꯔꯁꯤꯡꯁꯦ ꯌꯥꯎꯔꯣꯏ ꯂꯣꯏ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯦꯕ꯭ꯔꯤ ꯀꯝꯄꯅꯤꯁꯦ ꯀꯩꯅꯣꯁꯤꯡꯁꯦ ꯀꯁꯇꯃꯔꯁꯤꯡꯁꯦ ꯌꯥꯎꯔꯒꯦꯅ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯔꯛꯄꯁꯦꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯎꯔꯛꯄꯁꯤ ꯃꯃꯥꯡꯗ ꯂꯨꯄꯥ 15,000 ꯄꯤꯕꯁꯦ ꯂꯨꯄꯥ 700-800 ꯂꯧꯔꯝꯃꯦ 1 yearskꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯣꯐꯔꯁꯤꯒ ꯏꯔꯣꯏꯅꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯨꯄꯥ 15,000 ꯄꯤꯕꯁꯦ ꯂꯨꯄꯥ 100ꯅ ꯌꯥꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯐꯔ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯦ ꯑꯦꯕ꯭ꯔꯤ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛ MIꯒꯤꯁꯨ ꯑꯣꯞꯄꯣꯒꯤꯁꯨ ꯚꯤꯚꯣꯒꯤꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯀꯁꯇꯃꯔꯗ ꯑꯗꯨꯝ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯎꯁꯟꯕꯗꯤ ꯐꯩ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯌꯥꯎꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯛꯁꯤꯃꯝꯗꯤ ꯌꯥꯎꯅꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯌꯥꯎꯁꯟꯕꯤꯕꯅ ꯐꯩ ꯃꯁꯤꯁꯨ ꯀꯝꯄꯅꯤꯅ ꯄꯤꯔꯛꯏꯁꯦ ꯀꯁꯇꯃꯔꯒꯤꯗꯃꯛꯇꯅꯤ ꯂꯨꯄꯥ ꯑꯩꯅ ꯉꯁꯤ 500 ꯄꯤꯊꯣꯛꯑꯒ 1 yearsꯀꯤ ꯃꯅꯨꯡꯗ ꯕꯥꯏ ꯆꯥꯟꯁ ꯇꯥꯗꯅ ꯀꯥꯏꯔꯒꯗꯤ
ado compulsory free da sing ai smartphone ama 20000 piraga leiba ngamliba customer na 500 khal ting thok piraga magi phone du gi life to insure to bi hai baneba in case pocket tai soidana ta raga so or angang se hojikan angang sing gi mo phone jam langal le dana pairaga mai internet ya da bai jo langba charge yaw da bai jo langba ko pa se every family da sigi problem to ineba ado sigi pot si thok mani langba khot pa physical damage tane ba mana cover to biri se se so dum insurance yaw da kana laigani hai basne ba yamna tham biri se hauji oina su amaga wa laure hauji ising da ta bai bam sile ko ising da ta ba se insurance ta cover tongna de ba ko ado hauji ko ina moi tongana step khai doe ado bu next month gi oina sigi sali ba sa tha sigi oina di ising da ta ba display kai se pull up punjal laga ko insurance ta dum haijara kane hai ba po se offer da oina lai khrabani na ising ta ba su kai ba su anima pull up punjal aduga next month gi di ising da ta ba ina tongan pesa ma aduga kano da ta ba gi na kai ba gi na pesa ma tonga lakane ba yam nungai yamna ngasi khoi gi Achy Cassette gallery da yamna customer sing da khoi gi sigi matek sem tang da thambira mune khoi gi headphone hai tar headphone gi area sem tang changmina ram se aduga wrist watch hai tar ko wrist watch ki area sing se घरी आइतारे मसीना लोइनमा होजिकान दि घरी सिसु मोबाइल ग लिंक तोरगा लोइ सिनारे आई सामसु सिवारी बोबगा मोबाइल लागसु खोइ घरी देखे पाइखतपा बेक त याउरगा सु बेक त यागदा कि गाई थरोगा सु आइना हैंडलिंग तोरिङाइदा दुम वारी साबा याइ को अदुमाइना घरी से होजि कमली यूज तौनरकपा अदुना सो खोइ घरी से अदु खगादी तांगबा मक्ति कौद्रबने मसे लुपा लिसिंग मरी महा स्वादि दुम हौरे कया भाव लय दुम 40000 भाव लय आइगोंदा हौजि लैबगी हारगा दिगो अदुगा मसा सु लय लुपा लिसिंग अनि मुपीबा कई मयामम लैरी मोइसिना मु कमाइ तौगेदा अखोइगी कनो सानाबा खोटपा दै लमजेन सेनबा ट्रैकिंग के माइ सेली खोली हाइबा सिंग टाइमिंग अदु मसा मयाम लैरी को earbud सिसु मखल सुना लैरे सैमसंग की ओप्पो की vivo की एवरीथिंग लैरे लिसिंग अनि पीबा स्वादि हौरानी मासे को अदुगा 15000 अदगी प्लस आईफोन की लै आईफोन की सिना मु खतांगे 15000 स्वादि हौरागा 25000 earbud से स्वाइ तब आईफोन दना होय aduga keno se koi headphone hai tar na kong option mi headphone se si matang da koi red se ka tang thambiyo ne red se headphone se khoi ta ba se adu chu uliba motorola se 1500 sina 1500 1500 adu ma'am lai budi 10000 people lai re from the AKG sigi makha si मोइसे मोबाइल दा दुम यूज तौरगा मोइना केजे 6000 दे हौरगा लाने केजे सिना को अनि 10000 7000 5000 सुमाइ लाकने हेडफोन सिना मो ओके याम नुंगाइ सुमाइ तौदना खोइ सिंगजमै दसु सुपरमार्केट दसु खोइगी मोबाइल हारिबा फिल से होजिकति मी खुदिमक यूज तौबा अदाइदि मिपुंग खुदिमक स्मार्टफोन से पाइनिंग खो मतम ओइबा लॉकडाउन मरम ओरगा बोरिंग चुरकपा मतम सिदा खोइगी स्मार्टफोन सिना खोइगी पुंसी मदा महाउ पिरिबनेबा स्मार्टफोन मखल सुना थम्बिरिबा खोइगी Achy Cassette gallery Singjamei supermarket की याम प्रोवाइडर बु खोइ Singjamei 360 की पेज की माइकै देगी सो हन्ना थागत फोंदो चरी कस्टमर सिंग लाक्ट्रिबा कस्टमर सिंग हाइ तारे सिगिदा खोइ यामबगी बुद्धि कस्टमर सिंग लेंगदना दुम लैबिबा मयाम लेरंगनि न खले लेंगदबा कस्टमर हाइ तारे द लाक्पिद्रिबा कस्टमर खोंगोंग त ताबिरिक्ट्रिबा कस्टमर सिंग द करी वाफम थम्बिनिंगी लोइना ना रोइ बोइना खोइगी निंगोल चाखौबा मदि दिवाली ना लाक्पगदा खोइगी कस्टमर सिंग द खोइगी विश अंतंग थम्बिरम हंदकी आइगी दुकान दसु लाक्पिद्रिबा कस्टमर सिंग हाइ तारे को एजेना हाइबि मतुइना आइगी दुकान द लाक्पिद्रिबा कस्टमर सिंग अमुक्तंग आइगी दुकान द लेंजिन बिरो अदुगा इसाना अखोइगी 360 की माइकैदगी लाकपनी सुमाइ तौदना हाइगिबदुगी आई दुकान से उक्त लाक्सद्रिंग सिना आहाबनी हाइबो हाइ अंतंग हाइबिरगा आई सोंगी दमक तोंगानबा ऑफर में पिज्जा के मैं याम नुंगाइ अदुगा निंगोल चाखौबा मदि दिवाली लाकपसिदा चल से सिंग हाइ तारे मरोइ निंगोल चाखौबस लाइना निंगोल चाखौबा लाक मतम सिदा मखोइदसु दुम याइफा पाउजे अंतंग पिबिरम इसल से मैम हंदकी 2020 की लाइव निंगोल चाखौबा सिदा आइगी साइटगी हौखिबा मैम अमा हौखरे अदो अवाबा नुवाइबा मैम थेंनाखरे अदुबु चलिबा सही सिसु ख्वाइदि अवाबा सही ने ना सु मैम हाइने मसि पुनमक से काउथोगा लाकदौरिबा 2020 की लाकदौरिबा निंगोल चाखौबा सिना हे लोइबा नुमितगिदि अखोइ इसल सिंग इसे सिंग मैम पुनमक वादन अवाबा मैम लेरगनि नुवाइबा मैम लेरगनि अदुबु अवाबा सिंग लोइना कोगा नुवाइबदा अखोइगी लाइबाक से मांगजिन थाबा ओरेसेना आई मैम हाइजनि
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ Achy Cassette ꯒꯦꯂꯔꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯗꯨꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡ ꯊꯝꯕ ꯇꯦꯞꯁꯤꯡ ꯊꯝꯕ ꯃꯣꯕꯥꯏꯜ ꯃꯈꯜ ꯁꯨꯅ ꯊꯝꯕ ꯔꯤꯁ ꯋꯥꯆꯁꯤꯡ ꯊꯝꯕ ꯑꯗꯩꯗꯤ ꯁꯥꯎꯟ ꯕꯥꯔ ꯊꯝꯕ ꯑꯗꯩꯗꯤ ꯁꯥꯎꯟꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯒꯦꯖꯦꯠ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯒꯦꯖꯦꯠ ꯐꯪꯉꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯐꯣꯟꯗꯒꯤ ꯍꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯣꯕꯥꯏꯜ ꯊꯝꯂꯤꯕ ꯗꯨꯀꯥꯟ ꯑꯃꯗꯅꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯤꯕꯁꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯤꯅꯤꯡꯕ ꯑꯍꯦꯟꯕ enquiryꯒꯨꯝꯕ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯖꯔꯤꯕ ꯀꯦꯞꯁꯟ ꯍꯥꯏꯇꯥꯔꯦ ꯄꯣꯁ ꯑꯁꯤꯒꯤ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅ ꯀꯦꯞꯁꯟꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒ Achy Cassette ꯒꯦꯂꯔꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯖꯔꯤꯕ ꯑꯗꯨꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯐꯣꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯔꯦꯐꯔꯦꯟꯁꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯖꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯑꯣꯐꯔꯗꯨꯁꯨ ꯑꯗꯨꯃꯛ ꯂꯧꯕꯤꯌꯨ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯏ ꯃꯣꯕꯥꯏꯜ ꯂꯣꯟꯁꯦ ꯄꯤꯕꯤꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯁꯨ ꯑꯇꯣꯞꯄ ꯀꯁꯇꯃꯔꯁꯤꯡꯅ ꯃꯣꯕꯥꯏꯜ ꯂꯣꯟꯁꯦ ꯄꯤꯕꯤꯕ꯭ꯔꯥ ꯈꯣꯠꯄꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯍꯪꯕ ꯌꯥꯎꯋꯤ ꯑꯗꯣ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯌꯥꯝꯕꯗ ꯑꯝꯇꯪ ꯍꯪꯁꯤ ꯃꯣꯕꯥꯏꯜ ꯂꯣꯟꯁꯦ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯄꯤꯅꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯣ ꯃꯣꯕꯥꯏꯜ ꯂꯣꯟꯁꯦ ꯀꯔꯝꯕ ꯀꯁꯇꯃꯔꯗ ꯄꯤ ꯑꯗꯨꯒ ꯀꯔꯝꯕ ꯕ꯭ꯔꯥꯟꯗ ꯃꯣꯕꯥꯏꯜ ꯂꯣꯟꯁꯦ ꯄꯤꯕꯤꯔꯤꯕꯅꯣ ꯑꯗꯨꯒ ꯀꯁꯇꯃꯔꯗꯨꯒꯤ ꯂꯣꯟ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯒꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜꯗꯣ ꯑꯗꯨꯝꯇꯪ ꯈꯪꯃꯤꯟꯅꯁꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯣꯟꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃ ꯅꯝꯕꯔ 1 ꯌꯨꯁ ꯇꯧꯒꯗꯕꯀꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯁꯤ ꯂꯣꯟꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ ꯕꯦꯡꯛꯅ ꯄꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯌꯥꯍꯟꯕꯁꯨ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯤꯕꯤꯜ ꯁ꯭ꯀꯣꯔꯗꯨꯅ ꯅꯦꯝꯃꯒꯗꯤ ꯌꯥꯍꯟꯕꯁꯨ ꯉꯝꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯃꯣꯏ ꯕꯦꯡꯛꯇꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯈꯔ ꯏꯟ ꯗꯤꯇꯦꯜꯁ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯈꯔ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯥꯅꯅꯕ ꯍꯟꯗꯛꯀꯤ ꯑꯣꯐꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯍꯤꯁꯇ꯭ꯔꯤ ꯂꯩꯇ꯭ꯔꯒꯁꯨ ꯂꯣꯟ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯣꯐꯔ ꯈꯔ ꯄꯤꯔꯤ ꯑꯗꯣ ꯂꯣꯟ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯍꯥꯏꯗꯅ ꯃꯥ ꯑꯦꯀꯥꯎꯟ ꯌꯨꯁ ꯐꯖꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯛꯀꯗꯧꯔꯤꯕ ꯊꯥꯗꯨꯗ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯌꯥꯎꯕ ꯉꯝꯒꯗꯕ ꯃꯤ ꯃꯦꯛꯁꯤꯃꯝ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯉꯝꯕ ꯉꯝꯗꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯂꯣꯟꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕ ꯀꯟꯗꯤꯁꯟꯗ ꯆꯍꯤ ꯑꯃꯗ ꯍꯨꯜꯂꯒ ꯂꯣꯏꯁꯟꯅꯅꯕ ꯑꯗꯨꯕꯨ ꯗꯥꯎꯟ ꯄꯦꯃꯦꯟ ꯈꯔ ꯌꯥꯎꯒꯅꯤ ꯗꯥꯎꯟ ꯄꯦꯃꯦꯟ ꯈꯔ ꯄꯤꯕꯤꯔꯒ ꯂꯣꯟꯒꯤ ꯀꯟꯗꯤꯁꯟ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯂꯩꯖꯔꯤꯕ Achy Cassette ꯒꯦꯂꯔꯤꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯗ ꯂꯣꯟ ꯄꯤꯕ ꯃꯣꯕꯥꯏꯜ ꯁꯣꯞ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯐꯝꯖꯔꯤꯕ ꯃꯣꯕꯥꯏꯜ ꯌꯣꯟꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯣꯟ ꯄꯤꯕ ꯗꯨꯀꯥꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯂꯣꯟ ꯄꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯈꯔ ꯊꯤꯕꯗ ꯋꯥꯕꯅꯤ ꯑꯗꯨꯅ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯂꯣꯟꯒꯤꯁꯨ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄꯦꯖꯅꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯌꯥꯝꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯏꯅ ꯔꯦꯐꯔꯦꯟꯁ ꯂꯥꯛꯄꯤꯕ ꯃꯇꯝꯗꯁꯨ ꯑꯍꯦꯟꯕ ꯑꯣꯐꯔ ꯀꯌꯥ ꯄꯤꯗꯨꯅ ꯀꯁꯇꯃꯔ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯏꯌꯥꯝꯕꯗ ꯊꯝꯖꯔꯤ ꯂꯥꯏꯚ ꯀꯚꯔ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯕꯤꯔꯤꯕ ꯏꯌꯥꯝꯕꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Not 9 Goa, but not 9 the not 9 60 na. 9 Goa